Narendra Modi na puwari oiragada warepsing lawgani haikraba matungda chada kuntraga humdoi women reservation gi bill puthokpada ayaba pikre. Prime Minister Narendra Modi na ngarang dagi haukiba parliament ki special session asida mangjong na puwari oiragada warepsing lawragani haina phongdokraba matungda numit mangani sa thagadaba khanaba session gi ahanba numitta mahang lusing lagliba laingaki yamna maruoiba union cabinet mifam pangthokduna laibak asigi assembly amasung parliament mikhalda nupisingi chada kuntraga humdoi gi reservation pinanaba bill puthoknaba warep lawkhrabaso mahausagumna cabinet mifam loiraga masida lawkiba warepsing laukthokpagi thabakti tawkhidre adum moinamak ngarangi mifam asina midyeng singsinbada yauribade mangjong na prime minister masamangna puwari oiragada warepsing lawgani phongdokhibana laibak asida reservation for women natraga reservation for other backward classes haibasigi matangda ngarangi mifamna ayet pa natraga apanba amata layhandana ba warep lawram gani haina di thazanakibane nupisingi chada kuntraga humdoigi reservation pinabagi warep lawkhre haibasisu Union Minister Prahalad Singh Patel na mahaki social media gi platform X ta phongdorokibaga loinana laibak asigi nupisingi demand ase thabak to onthokpa ngamba Narendra Modi gi lainga khaktani hainasu post tawrakibane warep asigi mathakta prime minister na lusingliba lainga na mamang thakta su pankraba one nation one election gi matangdasu warep lawbaga loinana laibak asigi maming phawba hongdokna ba warep lawram gani haibage thajabasu maikai kaya dagi phongdokna rakleng ngarangi maruoiba cabinet mifamni hairiba sida laibak asigi commerce and industry minister Piyush Goyal amasung parliamentary affairs minister Prahalad Joshi nasu Home Minister Amit Shah ga unakibada natana BJP gi National President JP Nada fauba mifam asida saruk yakhe aduga Minister Goyal amasung Joshi nasu Prime Minister ga su hakthengna unakigani haire panba yabade ngarang dagi haukiba parliament ke numit mangani ge special session asida khanagadaba bill nipan yauba list ama haukiba nongmaijing numita pangthokiba all party gi meeting da lainga ki maikei dagi opposition party sing da khusin nakraba nei bill sing asigi manungda election officer sing appointment pibagi matangda de chayena ba lerakibada natana opposition gi maikei dagi yaningda ba phongdokna rakibadagi hairiba bill adu de list dagi lokthokhrabani haire ngarangi akhanaba mifam hogdokladuna prime minister Narendra Modi na sambidan sabha dagi hawraktuna sanglaba chahi humbudraga manga chalakhiba parliamentary journey gi matangda khanaba hogdokhe mahakna parliament ki achievement sing experience memory amasung tamjaningai oibasinggi matangda wangangkhe mahakna phongdokhibagi matunginna ngasi parliament ki anoba building da hongjingadoriba si pungning nungsiningai oiba tangkak amada hanagi building bu kaina wahi pibagi tangkak ni haikhe Jawaharlal Nehru amasung Lal Bahadur Shastri gi matamdagi na Atal Bihari Vajpayee amasung Manmohan Singha fawbagi manungda laikiba matamsing bupalladuna Narendra Modi na phongdokibada makoi pumna makilising makhada laibak asida anoba mayon ama piramle amasung ngasidi makhoina piramliba achievement sing adu miyamda phongdokbagi thauram pangthoklagani haikhe